Tăng giả lên. Không chơi đâu làm hả? Mới đi tổ không là gì à? Hello, hadi pomaga. Ha. Good morning, guys. Welcome back to my channel. Man, my brain is. hadi pomaga 싸우라고. 빨리 사도. 시대에 우리가 뭐 떠올려면 공랑 당대기나 그거는 사람 나이 떠오르는 큰 거네 갖고 시대 나 hô lâu tên nó là cái thú lâu không một đôi cái tăng khai chúng sao bây giờ giờ vẫn rồi tăng ngô gì của cô tăng mà khai giờ mà cơ hiện hậu em của cô chẳng có được paratha đi phụ rồi này rồi nè paratha gì xin được mấy của cô cái cái nó thao thật là sáng gì cái thao cái sát rồi cái đi mun rồi cái đi gọi lên thao hình nông đó này mà anh cho mình like cho con này sáng thế gì nữa làm mà không có quan gì nè ha lại tôi đâu quay em ngang ra bộ vợ na ghi là tại sao liệu cái ghi nữa cái lấy sao chứ không đi sao ngay mi càng cái là ba phải chứ sao mi có cuốn xong rồi chỉ thấy nè sao nó bắt được gì gì cursive foreign boy đó mà đấy hè tiếng gì helin nè ba 시즈나 쿠체 다자부주 행글이드나 누나 시제 한주 앙앙주 아코이 북다 하이디 화직디 케노지 헨 던지 키야 이드레 케노 토고부 오이로 애플리케이션 이부 오이로 컴퓨터다 타입 토레 누나 헨 던지 이드르미나 쿠체락테바 두보 컴피티티브 exam 타닝바 사나 कोई डिस्क्रिप्टिव इरकदबा कांबू अदगी एग्जाम थागदबा छात्र क्लास 10 वगैरह 12 वगैरह बीएससी वगैरह को खुद फजांगे हायरगदे नोमगी पेज अमम को कर्सिव से इबियो सिजी कैमथिने हयें एग्जाम दा कैमथिना मदुगी इंप्रूव लगी हैबदो खंगने बको एसआईडी अंगाम सानते आईडी 4 लाइन कदबगी हेटिंग इदनो हायबजे सी खनबिगनो आइने हाजि तोबियो थाम खतंग अदो हयें एग्जाम नुमिता डिस्क्रिप्टिव इरो पकांदा खुतो कैमथिने चके आइने हयि वॉलेट थीबा गाड़ी मुंदे यावले में ngran गाड़ी थौरोगो दum यावरो जाने यावरे गाड़ी मुंदा ai mesti degi pung taruk te na pung tara bung se essential service na tana chapam te yaroi na highway na ada si ko ye ngarang ju airport gate ta ju thingo gune ju thingo we dana ai gi akoi gi jaman na pije on duty official si jina dum thadore ori kem sana de bida boko si ta ji kan không là cái mình hay chả xíu mẹ xí gì đó không là ba chắc cái thôi cái cái 이러면 짜인 돼 이제 하와이 통에 거기 돼我叫你去多个人啊， ha 我叫去多。 하와이 안 빠면 하와이 되는 거 我弟的， 하와이 그럼 하와이 你帮着我，我马上就去了。 저 또 누가 하는 거야
ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥ ꯍꯋꯥꯏ ꯈꯤꯔꯤ ꯍꯥꯏꯁꯦ ꯁꯤꯗꯤ ꯀꯪꯇꯛꯅꯦꯕꯀꯣ ꯍꯋꯥꯏ ꯄꯥꯝꯕ ꯃꯤ ꯀꯪ ꯀꯝꯄꯜꯁꯔꯤ ꯍꯋꯥꯏ ꯑꯃꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯗꯤ 인간 소통. ꯆꯥꯛ ꯇꯣꯛꯑꯦ ꯏꯆꯟꯅꯨꯄꯤꯗꯤ ꯆꯥꯛ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯦ ꯀꯌꯥꯝ ꯆꯥꯕ ꯐꯅꯌꯥꯝ ꯆꯥꯏ ꯅꯠꯇ꯭ꯔꯥ ꯑꯃꯨꯛ ꯍꯥꯞꯄꯤꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯆꯥꯛ ꯆꯥꯅꯤꯡꯉꯤꯗꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯥꯕꯩ ꯑꯃꯨꯛ ꯍꯥꯞꯄꯤꯔꯦ ꯑꯗꯨ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯦ ꯇꯝ ꯇꯧꯔꯒ ꯑꯗꯨꯅ ꯁꯝꯁꯤꯕꯨꯗꯤ ꯐꯅꯌꯥꯝ ꯆꯪꯉꯤ ꯀꯛꯄꯕꯨꯗꯤ ꯌꯥꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯟꯈꯤ ꯑꯩꯅ ꯈꯔ ꯀꯛꯀꯦꯅ ꯈꯜꯂꯛꯈ꯭ꯔꯗꯤ ꯀꯛꯈ꯭ꯔꯅꯦꯕꯀோ ꯑꯗꯨꯗ ꯇꯦꯅ ꯀꯛꯁꯤꯔꯥ ꯊꯝꯁꯤꯔꯥ ꯁꯤꯅꯤ ꯀꯩ 되게 이렇게 모음도 가리고 호렌이 이야기해. 호렌 꼬는 이야기해. 하나 따르고 민천절로 전전 그래. 장그러고 응. 그 봐야지 코윈기도네 보드는 코윈기도 앵랑 레지스터 또 그래 보고. 아도기는 그 봐는 민천자가 탐와이도 인젝션 까빠기도네 인젝션 까빠기. 전달라가 탐크레. 나 이러더라. 짱 나오라 하. 짱 애루 ꯑꯩꯗꯤ ꯂꯨꯗ꯭ꯔꯣ ꯅꯣꯏꯗꯤ ꯁꯤꯃ ꯆꯦꯁꯤꯔꯣ ꯆꯥꯎ ꯍꯥꯏꯁꯦ 빠꾸니 했더니 어묵 떡낸다 아니 어묵 볶고내도 잘 하얀거든 아주 올랜다 하나요 누구더라? 뭐지 부려보다 눈이 눈이 나옵니까 감자에 하와이 짜로는 싸는데 그냥 싸겠다 그냥 감자 하와이 주네 먹으시냐 어때 좀 통찌야 짜로는 짜지 땡데 에이 우엉이 이거는 깜짝 놀래버려 누구더라? 대단하게 들어 이노 봐 그래 봐 걔네 조일이에요 대단 빡빡 또 재라 아이 풀이 야 봐. 넌 짜이도 그이나 빠소가 싸게 되나 밥도 끓이다 야디야 fazei hajik machuna machu hajik achapot lei hori bajida ko nang pizza bagai ba chamoji nang chage ya damina ba ji machung le porani da machung na kai shimino mathak da kantina ሼፍ ካረካው도 o sigida 소리 나고 너무 mai aina jo khalamini masai koi kantina semobune sijinida si mai des support pi di phani hai yani tio idro 이거 as tik tu mali de daga chigra ma mai de nganga khachira si dak to de beg lo che kha di je ta as kigo ba lo sa kha di je ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯀ꯭ꯂꯥꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯔꯤꯛ ꯀꯌꯥ ꯀꯥꯏꯒꯤ ꯀꯌꯥꯗꯩꯅ ꯀꯌꯥ ꯕꯨꯛꯅꯣꯗꯣ ꯃꯗꯨꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯋꯥꯆꯦꯞꯇ ꯒ꯭ꯔꯨꯞ ꯁꯦꯝꯇꯗꯤ ꯅꯪ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯄꯥꯔꯇꯤꯀꯨꯂꯔꯗ ꯊꯥꯅꯗ꯭ꯔꯦꯅ ꯂꯤꯡꯛꯇꯣ ꯒ꯭ꯔꯨꯞꯇ ꯁꯦꯝꯇꯗꯤ ꯒ꯭ꯔꯨꯞꯇ ꯑꯃꯈꯛꯇꯪ ꯊꯥꯔꯒ ꯄꯨꯡ ꯑꯁꯨꯛꯇ ꯀ꯭ꯂꯥꯁ ꯇꯧꯅꯤꯀꯣ ꯍꯥꯏꯈꯤꯕ ꯌꯥꯏꯗꯅ ꯑꯗꯨꯒꯤꯅꯤꯗ ꯁꯤꯗ ꯍꯥꯏꯅꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯍꯧꯖꯤꯛ ꯀꯟꯅ ꯑꯃ ꯄꯤꯔꯤꯕꯀꯣ ꯃꯗꯨꯒꯤꯗꯣ ꯒꯨꯒꯜ ꯃꯤꯠꯀꯤ ꯊ꯭ꯔꯨꯗ ꯇꯧꯒꯗꯕ ꯑꯗꯨꯅ ꯑꯩ ꯇꯥꯛꯑꯝꯃꯤꯅꯦꯕ ꯒꯨꯒꯜ ꯃꯤꯠꯇ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯦꯅ ಅದನ್ನ ಲಿಂಕ್ ಹಾಕಬೇಕಂದ್ರೆ ನಂಗೆ ಕೆಲವೊಂದು ಹಾಕಿದ ಟೈಮಿಂಗ್ದು ಕ್ಲಾಸ್ಗೆ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯑꯦꯅꯥꯂꯤꯇꯤꯛꯁ ꯁꯨꯝ ꯌꯦꯡꯉꯝꯃꯤꯅꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯗ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯌꯦꯡꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯕꯦꯁꯇꯗꯤ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯌꯥꯝꯅ ꯍꯦꯟꯒꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯃꯥꯡꯒꯤ ꯖꯨꯟ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯗ ꯖꯔ ꯂꯥꯎꯅ ꯄꯤꯛꯁꯦ ꯀꯥꯞꯄꯝꯃꯗꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯊꯦꯡꯒꯨ ꯈꯨꯆꯠ ꯍꯥꯏꯒꯗ꯭ꯔꯥ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯅꯣꯡꯃꯒꯤ 30-50 ꯑꯗꯨꯃꯥꯏꯅ ꯈꯛ 30ꯃꯨꯛ 30+ ꯈꯤꯇꯪ ꯍꯥꯟꯅ ꯍꯦꯜꯂꯞ ꯇꯧꯕ ꯅꯠꯇꯅ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯗ ꯍꯦꯛꯇ ꯄꯤꯛꯇ ꯁꯨꯃꯥꯏꯅ ꯆꯠꯇꯦꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯦꯕꯀꯣ
ꯑꯗꯣ ꯆꯠꯇ꯭ꯔꯦꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯦꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯔꯤ ꯑꯩ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯀꯦꯃꯦꯔꯥ ꯊꯥꯡꯒꯠꯂꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯥꯏꯁ ꯍꯥꯏꯕꯁꯤꯃꯨꯛ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦꯕ ꯀꯩꯒꯤꯅꯣꯗ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯔꯤ ꯁꯤꯗ ꯑꯩꯕꯨ ꯄꯥꯝꯕꯤꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯦꯡꯉꯤꯀꯣ ꯍꯣꯏ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯕ꯭ꯂꯣꯒꯤꯡꯗ ꯄꯥꯝꯕ ꯃꯤ ꯀꯌꯥ ꯂꯩꯇꯕꯗꯒꯤ ꯀ꯭ꯔꯣꯁꯁꯦ ꯂꯩꯇ꯭ꯔꯤꯅꯦꯕ ꯑꯗꯨ ꯀꯩꯝꯇ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯩ ꯄꯣꯠ ꯈꯔꯁꯤꯗꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯔꯤ ꯌꯥꯝ ꯊꯤꯅ ꯄꯦꯜꯂꯤ ꯑꯩ ꯑꯗꯨꯝ ꯇꯧꯈꯤꯒꯅꯦꯅ ꯑꯗꯨꯝ ꯇꯧꯒꯅꯦꯕꯀꯣ ꯈꯔ ꯑꯃꯅ ꯍꯟꯖꯟ ꯇꯧ ꯂꯩꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯇꯣꯞꯄ ꯀꯟꯇꯦꯟ ꯑꯃ ꯊꯥꯒꯠꯄꯤꯔꯣ ꯍꯥꯏꯕ ꯑꯩ ꯑꯇꯣꯞꯄ ꯀꯟꯇꯦꯟ ꯑꯩ ꯁꯦꯝꯕ ꯁꯨꯡꯍꯩ ꯍꯩꯇꯦꯕ ꯑꯗꯨ ꯑꯩ ꯇꯧꯒꯦꯁꯨ ꯑꯩ ꯈꯜꯂꯨꯗꯦꯕꯀꯣ ꯖꯁ ꯀꯦꯃꯦꯔꯥ ꯊꯥꯡꯒꯠꯂꯒ ꯑꯩꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐ ꯑꯩꯒꯤ ꯗꯥꯏꯔꯤ ꯑꯃ ꯏꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯁꯦꯝꯖꯕꯁꯤꯅ ꯏꯠ ꯏꯁ ꯃꯣꯔ ꯗꯦꯟ ꯏꯅꯐꯅꯦꯕ ꯑꯩꯒꯤꯗꯤ ꯑꯗꯣ ꯈ꯭ꯋꯥꯡꯁꯤꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯈꯔ ꯅꯥꯏ ꯇꯧꯋꯤ ꯑꯩ ꯆꯠꯄ ꯀꯥꯟꯗ ꯈꯔ ꯀꯣꯜꯂꯞ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯆꯠ ꯂꯩꯔꯦꯕꯀꯣ ꯍꯧꯖꯤꯛ ꯔꯣꯕꯣꯠꯀꯤ ꯇꯥꯏꯞꯇꯀꯣ ꯇꯤꯡꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯥ ꯂꯩꯔꯝꯃꯦ ꯊꯣꯏꯕꯤ ꯂꯩꯕ꯭ꯔꯥ ꯐꯣꯟ ꯌꯦꯡꯉꯤꯌꯦ ꯈ꯭ꯋꯥꯡꯁꯦ ꯈꯔ ꯅꯥꯏ ꯇꯧꯕ ꯑꯩꯁꯦ ꯇꯨꯝꯕ ꯄꯦꯟꯀꯤꯂꯔ ꯆꯥꯕꯤꯅ ꯅꯠꯇꯦꯗ ꯅꯥꯏꯅ ꯇꯧ ꯑꯗꯨꯅꯦ ꯑꯩ ꯍꯥꯏꯗ꯭ꯔꯥ ꯁꯤꯁꯦ ꯌꯥꯝ ꯂꯨꯝꯃꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯅꯠꯇꯦꯌꯦ ꯏꯁꯄ꯭ꯔꯤꯡ ꯐꯥꯟ ꯂꯩꯁꯜꯂꯁꯨ ꯌꯥꯔꯣꯏꯌꯦ ꯃꯔꯨꯅꯁꯨ ꯌꯥꯝ ꯂꯨꯝꯃꯟꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅꯕꯀꯣ ꯍꯌꯦꯡ ꯇꯟꯖꯥ ꯆꯥꯀꯥꯟ ꯊꯣꯡꯗꯣ ꯑꯩꯗꯤ ꯒꯦꯠꯇꯣ ꯐꯣꯜꯗꯤꯡꯗꯀꯣ ꯇꯛ ꯊꯦꯛꯆꯟꯕ ꯌꯥꯕ ꯑꯣꯏꯅ ꯁꯦꯝꯅꯤꯡꯉꯕꯅꯤ ꯃꯅꯥ ꯍꯥꯏꯗꯣꯛꯄꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯒꯦꯔꯦꯖꯀꯤꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯆꯤꯡꯒꯠ ꯇꯧꯕꯗꯣ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨ ꯌꯦꯡꯉꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯕ ꯀꯩꯅꯣꯅ ꯁꯦꯝꯕ ꯑꯣꯏꯗꯤ ꯐꯕ ꯆꯥꯃꯨꯕ ꯆꯥꯅꯤꯡꯕ꯭ꯔꯣ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯏꯔꯝꯒꯅꯤ ꯃꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯅꯪ ꯆꯥꯛꯉꯧꯕ ꯆꯥꯒꯗ꯭ꯔꯣ ꯄꯨꯡꯉꯣ ꯆꯥꯔꯣꯏꯌꯦ ꯆꯥꯛ ꯉꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯅꯤ ꯁꯤ ꯃꯨꯜꯂꯅꯤꯌꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯦ ꯃꯨꯠꯇꯂꯒꯦ ꯌꯥꯔꯦ ꯆꯥꯛ ꯆꯥꯔꯣꯏ ꯊꯥꯎ ꯈꯔ ꯇꯩꯔꯒ ꯌꯥꯔꯦ ꯑꯗꯨꯃꯉꯥꯏꯔꯦ ꯁꯤꯅ ꯄꯥꯛꯅꯝꯗꯤ ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯦ ꯑꯗꯨ ꯄꯤꯔꯣ ꯇꯧꯕꯤꯔꯒꯦ ꯑꯁ ꯀꯥꯏꯗ ꯌꯥꯔꯣꯏ ꯅꯨꯄꯥ ꯅꯪꯗꯣ ꯀꯤꯕ꯭ꯔꯥ ꯍꯟꯊꯔꯒ ꯇꯥꯔꯒ ꯃꯂꯥ ꯇꯧꯅꯤ ꯍꯩꯒꯖꯥꯅꯤ ꯍꯦꯟꯅ ꯁꯤꯁꯤꯅꯤ ꯇꯥꯔꯒ ꯇꯥꯜ ꯀꯥꯏꯗꯣꯏꯅꯤ ꯅꯪ ꯄꯥꯛꯅ ꯉꯥꯁꯤ ꯌꯥꯝꯗ꯭ꯔꯥ ꯆꯥꯊꯣꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯂꯣꯡꯅꯤ ꯑꯗꯒꯤꯗꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯝꯇ ꯆꯥꯔꯣꯏ ꯂꯩꯔꯒꯅ ꯄꯥꯛꯅꯝꯁꯨ ꯑꯗꯒꯤꯗꯤ ꯀꯔꯤ ꯌꯦꯔꯨꯝꯁꯨ ꯄꯥꯐꯣꯔꯁꯨ ꯉꯥꯁꯨ ꯆꯤꯟ ꯑꯃꯇ ꯃꯥꯟꯅꯗ꯭ꯔꯤꯁꯤꯗꯤ ꯉꯥꯗꯨ ꯌꯥꯝꯃꯜꯂꯦ ꯑꯩꯈꯣꯏꯗꯤ ꯉꯥ ꯆꯥꯔꯣꯏꯕ ꯄꯥꯛꯅꯝ ꯆꯥꯔꯣꯏ ꯑꯁ ꯉꯥꯛꯇꯪ ꯁꯨꯝ ꯐꯝꯕ ꯌꯥꯔꯦ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯂꯩꯕ ꯉꯥꯛꯇꯪꯗ ꯌꯦꯡꯉꯨ ꯂꯣꯏꯔꯦ ꯉꯥꯛꯇꯪ ꯐꯝꯃꯒ ꯇꯥꯎꯒꯗ꯭ꯔꯒꯦ ꯋꯥꯔꯤ ꯃꯌꯥꯝ ꯁꯤꯗ ꯇꯧꯔꯤꯌꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯅꯦ ꯆꯥꯒꯦ ꯍꯥꯏꯖꯃꯤ ꯑꯩꯗꯤ ꯄꯤꯛꯂꯤꯀꯥꯟ ꯆꯥꯖꯒꯦꯀꯣ ꯅꯣꯏ ꯄꯥꯛꯅꯝꯗꯣ ꯀꯛ ꯂꯥꯎ ꯆꯥꯅꯤꯡꯗꯦ ꯃꯌꯥꯝꯒꯤ ꯆꯤꯟꯁꯤ ꯑꯣꯏꯔꯒ ꯑꯃꯗ ꯈꯦꯠꯅꯗꯕꯅꯤ ꯃꯥꯟꯅꯗꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯟꯅꯗꯕꯗꯨꯅ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯂꯣꯡꯉꯤ ꯃꯗꯨꯅꯦ ꯃꯊꯦꯜ ꯃꯌꯥꯝ ꯂꯣꯡꯉꯃꯤꯅ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯕ ꯐꯪꯉꯤꯗꯨꯠꯇ꯭ꯔꯣ ꯁꯤꯂꯦꯠꯇꯨ ꯄꯥꯛꯅꯝ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨꯗꯤ ꯆꯥꯗꯦꯕꯀꯣ ꯄꯥꯛꯅꯝ ꯀꯌꯥ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯑꯩꯗꯤ
mà cũng phải chạy sao cha nó Vậy nó có đi đi cô rồi nào. mà làm mà mình qua thì chấp nhận Yeah. cô Sao vậy thế? sao giờ đây anh cứ cái mà đi họ về ngã tung chưa mà này chạy không ăn 비 전이 돼서 안 되지. anh em sẽ không chú ý đi ngã dần tăng nha bắt nó rút cái ăn chay bắt nó rút ai bằng làm sao gì đấy nó khổ khi sao biết sao biết bằng làm sao gì luôn này là tôi mới mà chỉ được vào coi bằng sẽ chui đồ học đấy cái này mà lần mà này sắc extra một lúc thôi đấy cái gì bao năm cái yam tre hết gì à khang gì đây chứ xe giờ biết không đều đi xuống bờ anh đi đều đi anh này chạy đi đâu cái gì sao bị cái nào anh nói gì mà là cái tiếng nào tí chạy đi qua đi người anh ngang ngoài kìa ông này là cái đấy tắm đẹp lắm không thế đó là nói gì มื่อนี้ตกของมาเดียก็เป็น chính cái thằng ngang ngoài qua đi người ta nè chạy đi qua đi người ta nè cái gì giờ bị quay nó không được à ai Quay đi. cái này nó nằm ở xuống đó hai cái thiên này halak pa thiên halak cái này hai ngàn này nó halak pa qua đi này rồi không thì ta tránh để mình dùng cái này tắm rồi mà này vậy muốn gì à mà đó suy học tiền là khai mấy tiền nào chứ không đúng là hai cái mình chúng ta rồi mà đấy nó chỉ ta bây giờ rồi mà này hai cái mình ta thì đi em saya thì đó udah bukan không bisa nang cái gì udah nang sih kalau di mata itu terus sensor aja ini posisi paling betul tadi like tuh video mau share tuh video anu video tuh video subscribe tuh video mau kok ngi sana pasti video so please be safe and be healthy bye bye good night Choo, bye bye